من الشيطان الرجيم بسم الله الرحمن الرحيم رب اشرح لي صدري ويسر لي أمري واحلل عقدة من لساني يفقهوا قولي رب زدني علما سبحانك لا علم لنا إلا ما علمتنا إنك أنت العليم الحكيم يا أيها الذين سورة الممتحنة يا أيها الذين آمنوا لا تتخذوا عدوي وعدوكم أولياء تلقون إليهم بالمودة وقد كفروا بما جاءكم من الحق يخرجون الرسول وإياكم أن تؤمنوا بالله ربكم إن كنتم خرجتم جهادا في سبيلي وابتغاء مرضاتي تسرون إليهم بالمودة وأنا أعلم بما أخفيتم وما أعلنتم ومن يفعله منكم فقد ضل سواء السبيل O thajabasing lauganu aigi yeknabasing aidi Allah gi yeknabasing amasung nakhoigi yeknabasing bu michangsing oina makhoida luna chanabagi wa thajinduna makhoi thajakhidrabani nakhoida lakhiba achumbadu tanthораkhibani makhoina rasulbu amadi nakhoibu नखोइना थाजबगी नखोइगे रब अल्लाहबु अल्लाहबु थाजबगी अल्लाहबु थाजबा हाइबदी अल्लाहना हाइबदु इल्लुबगी अल्लाहबु थाजबदी लोइना थाजरिमिदना मजिन हाइरिमेबा लोइना अल्लाहना हाइबदु इल्लुबा खक्कि मखोइन तानथोरा इसिगो नखोइना थेंगाइनाबा थोक्लबदी अल्लाहगी लंबीदा अल्लाहना याबीबदु थीजदुना नक्सिनगनु मखोइगा अदे जेदे जिहद तौब हाइबदु लाई लंबीदा कन्नु होटनबा कुरान सीदा मक्ता मखोइगा नक्सिनगनु बदुई मतम विकेट मनुंगदा अदु सिगा आर्थदुनी नखोइना लोन नक्सिननै मखोइगा नुंसिनना अदुबु अल्लाहना हेन्ना खंगबनी नखोइना करी लोसिलिबगे अदुगा नखोइना करी फोंदोलिबगे हाइबदु नखोइगे मनुंगदगी मदु तौबा महाक्तु लंफै नखरबनी लंबीदुगी अचुंबा राजगी वादो मनुंगी वादो सुनो होन हाइदो एवनु सीमे अदुमै तौरबसिंदु लंफै नरबसिंगना सि हाय सि तौदरदि दे कुफार देखोगे मनुंगी ओगो नुसीना मनुंग ओगो वादो मुफा हाइदो पे याद है सि ऐसे खनेबा लांद ओरो लांद नत्रो एखोय त खंगदबा मखोंदा हाइबो यादबा वा करले अदु वासिंदु मखोय फोंदोकपा यादे नुसीना नीतिमले मखोयना नखोयदा काबू फंगलबदी ओइरक्कनी मखोय नखोयगी येकनबसिंग तिंगथोरक्कनी मखोयगी मखुसिंग नखोयगी मायोक्ता अमसुंग मखोयगी मरैसिंग फत्तबगा लोइनाना मखोयना ओइहन्निंगबनी नखोयबु थाजदबसिंग काबू ओलहन्निंगे मखोय ओइतुमा अपना नखोयदा काबू हेक फंगबगा मखोय ओलहन्निंगना मखोय बि ओइहन्निंग कैदौनिंगदसु नखोयदा कानबा पिरोय नखोयगे मरी मता सिंगना नत्रगा नखोयगे नचा सिंगना मरी मता हिंगत हंदिगदब नुमिता ईमान की मुकाबला दा अदु करम खाना ईमान लेबगा लेतबो तोमा तौदन हिंगत हंदिगदब नुमिता अल्लाह ना वायन बिगनी नखोयगे नरकता अल्लादी नखोयने तौरिदु उबनी लैख्रबनी नखोयगे फजरब नमुना अमा इब्राहिम अमसुंग मागा लोइनबसिंगदा मखोयना हाइखिबदुदा मखोयगी मीसिंगदा अखोयना मरी थदलबनी नखोय अमसुंग याब सेरु बैना पुंगे आर्थ से फैसला फसल याब सेरु फैसला तो वो ना हल्ले दना
kaya matulungan na makoy ka pesa to nani to hanto hai bina sumba na koy khalam du karino na koy nu shebe wa hai lu du karino ha du adu maram du she na Allah na isa to ga sum khandu kana ka ta na han bina wa ya ali du adu na to fasal yafsil fasal to na to khado pudum tro lauri wan tanoga ai gi logo mi gi logo tai na du adu fasal du lauri ko wa adu fasal gi a ka se khai do kuch ne wa hai mo ko ga na ko khai na ne toman ta ne na wa hujik tum siri me na wa nu siri do ka da hai ya ro mari mata oro macha oro ya siru pe na ku bi arti ji na ya na dar di iman khai do ban karne ka matlab ꯂꯩꯈ꯭ꯔꯕꯅꯤ ꯅꯈꯣꯏꯒꯤ ꯐꯖꯔꯕ ꯅꯃꯨꯅꯥ ꯑꯃ ꯏꯕ꯭ꯔꯥꯍꯤꯝ ꯑꯃꯁꯨꯡ ꯃꯥꯒ ꯂꯣꯏꯅꯕꯁꯤꯡꯗ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯨꯗ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯅ ꯃꯔꯤ ꯊꯗꯠꯂꯕꯅꯤ ꯅꯈꯣꯏ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯅꯈꯣꯏꯅ ꯂꯥꯠꯂꯤꯕ ꯑꯗꯨꯗꯒꯤ ꯏꯕ꯭ꯔꯥꯍꯤꯝꯅ ꯍꯥꯏꯈꯤꯗꯅ sida wari sida lan gi matam amada lala me wa thok ta ko ki wa thok ko na lo sida ta si li si wari hukum am wa rasu adu gi lan do yamna khoi mi si garni adu to ni ha ni bod lan ta do sama lan ta do du makadre hol sing du moy mari matam am hol gra adu du kan na wa tumin na fa nu si na wa ina mo chat ta salaga adu salaga na traga pa do su 이거 저 직다 오늘이 미네도 mana lantar kadori na misi lu ka na hairo ba so mari mata shi da abane kala ta wi abane kala ta ngandra ꯑꯩꯈꯣꯏꯅ ꯃꯔꯤ ꯊꯗꯠꯂꯕꯅꯤ ꯅꯈꯣꯏ ꯑꯃꯁꯨꯡ ꯑꯜꯂꯥꯍꯕꯨ ꯊꯝꯂꯒ ꯅꯈꯣꯏꯅ ꯂꯥꯠꯂꯤꯕ ꯑꯗꯨꯗꯒꯤ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯏꯃꯥꯔꯦꯝꯅ ꯍꯥꯏꯈꯤꯕꯗꯨ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯕꯅꯤ ꯅꯈꯣꯏꯕꯨ ꯑꯃꯁꯨꯡ ꯆꯣꯡꯊꯣꯔꯛꯂꯕꯅꯤ ꯑꯩꯈꯣꯏ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯌꯦꯡꯊꯤꯅꯕ ꯑꯃꯁꯨꯡ ꯇꯨꯀꯠꯆꯅꯕ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯤꯐꯥꯎ ꯑꯃꯠꯇ ꯉꯥꯏꯕ ꯑꯜꯂꯥꯍ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯏꯕ꯭ꯔꯥꯍꯤꯝ ꯅꯈꯣꯏꯅ ꯄꯥ ꯏꯕ꯭ꯔꯥꯍꯤꯝꯗꯣ ꯗꯤꯟ ꯃꯤꯜꯂꯠꯀꯤ ꯏꯕ꯭ꯔꯥꯍꯤꯝ ꯃꯤꯜꯂꯠ ꯅꯈꯣꯏ ꯆꯠꯂꯤꯗꯣ ꯎꯄꯥꯔꯤꯁꯗ ꯍꯥꯏꯔꯁꯤ ꯅꯈꯣꯏꯅ ꯆꯠꯂꯤꯕꯗꯨ ꯏꯕ꯭ꯔꯥꯍꯤꯝꯅ ꯇꯧꯔꯕꯗꯤ ꯁꯤꯅꯦꯕ ꯑꯩ ꯅꯈꯣꯏꯒ ꯃꯔꯤ ꯁꯣꯜꯂꯦꯗ꯭ꯔꯦ ꯃꯥꯜꯂꯤꯁꯦ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯃꯤꯁꯦ ꯑꯝꯇ ꯊꯗꯠꯂꯒ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯄꯥꯗꯁꯨ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯝꯃꯤꯗꯣ ꯏꯕ꯭ꯔꯥꯍꯤꯝꯅ ꯃꯥꯒꯤ ꯃꯄꯥꯗ ꯍꯥꯏꯈꯤꯕꯗꯨ ꯅꯠꯇꯅ ꯃꯄꯥꯗ ꯃꯥꯅ ꯑꯃ ꯍꯥꯏꯔꯝꯃꯤꯗꯅ ꯁꯣꯏꯗꯅꯃꯛ ꯑꯩꯅ ꯅꯤꯖꯒꯅꯤ ꯁꯤ ꯍꯥꯏꯔꯝꯕꯗꯨ ꯅꯪꯕꯨ ꯀꯣꯛꯄꯤꯅꯕ ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯗꯦ ꯀꯔꯤꯁꯨ ꯇꯧꯕ ꯅꯪꯒꯤꯗꯃꯛ ꯑꯜꯂꯥꯍꯒꯤ ꯃꯥꯌꯣꯛꯇ ꯁꯤꯁꯨ ꯍꯥꯏꯔꯝꯃꯦꯕ ꯑꯩꯈꯣꯏ ꯅꯤꯗꯤ ꯅꯤꯒꯅꯤꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯔꯕ ꯅꯉꯣꯟꯗ ꯍꯥꯏꯗꯤ ꯑꯜꯂꯥꯍꯗ ꯊꯥꯖꯕ ꯊꯝꯖꯕꯅꯤ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯑꯣꯟꯁꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯅꯉꯣꯟꯗꯅꯤ ꯄꯟꯊꯨꯡꯐꯝꯗꯨ ꯁꯨꯃꯥꯏꯅ ꯏꯕ꯭ꯔꯥꯍꯤꯝꯅ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯔꯕ ꯇꯥꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯧꯒꯗꯕ ꯃꯈꯣꯏꯗ ꯍꯥꯏꯔꯤꯁꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯈꯣꯏꯗ ꯑꯃꯨꯛꯇ ꯇꯧꯕꯤꯌꯣ ꯑꯗꯨꯗꯤ ꯌꯥꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯃꯈꯣꯏ ꯇꯧꯔꯤꯗꯨ ꯁꯦꯌꯥꯗꯤ ꯑꯣꯏꯔꯒ ꯇꯨꯃꯤꯟꯅ ꯆꯪꯉꯨꯔꯤꯗꯣ ꯃꯈꯣꯏ ꯍꯤꯡꯍꯧꯅꯕ ꯍꯥꯏꯅ ꯑꯗꯨꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯃꯔꯤ ꯃꯇꯥ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯃꯃꯁꯤꯡ ꯏꯄꯨ ꯏꯄꯦꯟꯁꯤꯡ ꯃꯔꯤ ꯃꯇꯥꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯑꯩ ꯑꯜꯂꯥꯍꯗꯕꯨꯗꯤ ꯍꯥꯏꯖꯒꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯉꯝꯕ ꯅꯠꯇꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯑꯩꯗꯤ ꯑꯜꯂꯥꯍꯗ ꯑꯣꯟꯁꯤꯟꯖꯔꯦ ꯑꯗꯨ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯔꯛꯇꯨꯗꯩꯗꯤ ꯑꯩ ꯂꯥꯞꯊꯣꯛꯑꯦꯕ ꯊꯨꯀꯠꯆꯔꯦꯕ ꯅꯈꯣꯏꯅ ꯑꯜꯂꯥꯍ ꯑꯃꯈꯛꯇꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤꯐꯥꯎ ꯑꯜꯂꯥꯍ ꯈꯛꯇ ꯂꯥꯠꯇ꯭ꯔꯤꯐꯥꯎ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯒ ꯏꯕ꯭ꯔꯥꯍꯤꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯔꯕ ꯇꯥꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯁꯤꯁꯨ ꯗꯨꯋꯥꯅꯤ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯕ ꯇꯁꯦꯡꯅꯃꯛ ꯅꯪꯗꯤ ꯄꯥꯡꯒꯜꯕꯗꯨꯅꯤ ꯑꯁꯤꯡꯕꯗꯨꯅꯤ ꯁꯤ ꯗꯨꯋꯥ ꯑꯐꯕꯅꯤ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗ ꯅꯈꯣꯏꯒꯤ ꯐꯖꯔꯕ ꯅꯃꯨꯅꯥ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯃꯈꯣꯏꯗ ꯅꯈꯣꯏꯒꯤ ꯐꯖꯔꯕ ꯅꯃꯨꯅꯥ ꯑꯃ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯑꯁꯥ ꯊꯥꯖꯕꯁꯤꯡꯒꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯂꯩꯊꯣꯛꯈ꯭ꯔꯕꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯑꯋꯥꯠꯄ ꯂꯩꯇꯕꯗꯨꯅꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯨꯅꯤ ꯍꯧꯖꯤꯛꯀꯤ ꯃꯊꯛꯇ ꯍꯥꯏꯈꯤꯗꯨꯅ ꯅꯃꯨꯅꯥ ꯑꯃ ꯇꯝꯕ ꯌꯥꯕ ꯄꯥꯎꯇꯥꯛ ꯑꯃ ꯂꯩꯈ꯭ꯔꯦ ꯐꯖꯕ ꯏꯕ꯭ꯔꯥꯍꯤꯝꯒꯤ ꯀꯣꯝꯗ ꯇꯧꯈꯤꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯜꯂꯥꯍꯅ ꯅꯈꯣꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯅꯈꯣꯏꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯍꯥꯞꯄꯤꯔꯛꯄ ꯁꯤꯁꯨ ꯑꯣꯏꯕ ꯌꯥꯏꯕ ꯑꯜꯂꯥꯍꯅ ꯑꯣꯏꯍꯟꯒꯦꯗꯤ ꯀꯣꯟꯅ ꯏꯃꯥꯟ ꯄꯨꯔꯛꯑꯗꯤ ꯅꯨꯡꯁꯤꯔꯛꯄ ꯌꯥꯏ ꯑꯜꯂꯥꯍꯗꯤ ꯉꯝꯕꯅꯤ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯔꯛꯀꯦ ꯌꯥꯏꯑꯕ
कनबी हईबन थिंग बनते अल्लाह ना नखोइबु धर्म की मतंगदा नखोइदा खतनबा हौरक्तबा अमसुंग नखोइबु नखोइगी नयुम सिंगदगी तांथोरक तबसिंगदा नखोइना मखोइदा अफबा तौबदा अमसुंग मखोइदा वायल चुम्बदा तसेंगनमक अल्लाह ना नुंसी वायल चुम्बा सिंगबु सिदि थिंगदे चप चान थालो हाय मखोइगा वायल दि तुम तौद लेयो वायल तौगदा मी चाना चिन्नबा लौना बीनबा मतें पांगनबा लोइ तौगदा मी सि थिंगदे काफिर खानबा हौरक्तब सिंगदु काफिर सिंह दाता एलक्तब सिंगदु अल्लाह ना नखोइदा थिंगलिबदी सुपनगी धर्म की मरमदगी नखोइदा खनबा हौरक्पा तो धर्म की मरमदगी कुरान के मतंगदा आयात की मतंगदा येत पखनबा हौरक्पदो मखोइदुगी जिन्नबा यादे अदुम मिसिंदो जिन्नरोनो नखोइबु नयुम सिंगदगी तांथोरक्पा अदुगा नखोइबु तांथोरक्पदा तेंबांगबसिंग अदु तबुनी युमदैसु तांथोरक्पा अदुर मतेंग पांगबसिंग अदुरगी अल्लाह की धर्म से दिन से मतंगदा येलक्पा कांगु अदुगानि थिंगिसिगो नखोइना मखोइगा मरुप मपांग ओइनबदा कनागुम्बना मखोइगा मरुप मपांग ओइनरबा अदु ओइरबदी मखोइदु अरानबा तौबसिंग हजकी हाइर मिसिंग मयमदे तांथोकपद मतेंग पांग ओइम तांथोकपा अदुरगी धर्म दे यावबसिंग धर्म दे येलक्पा कांगु अदुदि अरानबा तौरनि होइ लोइनरदि ओ थाजबसिंग थाजब नुपीसिंग लाक्लबदी नखोइदा खुल होंगलक्पसिंग ओइना मखोइबु चांगयेंग तौ नुपी हम लाएना अखोइ थाजरेना चांगयेंग तौ चेले आद लेतना आदा लैता लम लेतना चेले अखोइ सामा ओरगनि को नंगरेना अदुर चांगयेंग तौ हो बहाना हो गुन लाइदा साइदि हम तै नु हुन परकार हो नुपीसिंग अल्लाह नदी ट्रेप लांग थापै सिस्टम से हुजिक चन्नरि याबा कंट्री का अदुगी सिनुपी पल्लम से या था याम ले कोनी अल्लाह नदी हेना खंगबनी नखोइगी थाजबदो मखोइगी थाजबदो कोई आदि नुपीसिंग दु थाजे हां थाजरे खोले हर दो अल्लाह नदी हेन खंगेबा नदी हेन खंगे दो एव कना नायदु अदुनो खोइदि पर हातौरिना अदु दि चांगिंग दि तो हो से गोन मिन करे ब्रो तो हेतन हो चांगिंग दमा इमा ममिंदो वे लजिंग पर खालो सुजान ए मजल मगुं चंगना यारमानि या लामना कंगदी खंगलेदि मोदु थादो ओरनबा हो लहोरो नुपीसिंग नखोइ थमोरो समानि नखोइना खंगलबदी मखोइबु थाजबसिंगनि हाइना हंदोखिगनु मखोइबु थाजदबसिंगदा थाजदबसिंगदा थारुनबा मखोइदु नुपीसिंगदु हलाल ओइद्रबनी मखोइदा थाजदबसिंगदा मोहन लौबा याद्रे अदुगा मखोइसु थाजदब निपासिंगदुसु हलाल ओइद्रबनी मखोइदा निपादुसु मखोइदा हलाल ओइद्रे नुपीदुसु मखोइदा हलाल ओइद्रे अदुना हलाल कनो अदुबु मखोइदा पीखो मखोइना तौखिबा खर्चतु ओ हजकी नुपीदुगी निपाल हेवरे नत्र मरी मता लेरे खर्च पीगदा लाई बद्दे पीगदन सिंगदन मागी माना खर्च तौरबा योगक बोयरो मचानुपी योगक पै बोयरो नत्रगा माना लौरंबनी पाना खर्च तौखिबा मेरना दे पीगदमी से अखोइ नुपी पान खर्च पीगदन दोष नते नखोइदा मखोइबु लोहोंगबदा नखोइना पीरबदी मखोइगी मेहरना सिंह फाजिंदुना थमगनो यारोय मन्ना पीगदन अखोइदगी पान खर्च पीगदनी केन मागी माल सरो मेहरना के माल सरो के पिथोकतन अदु थिंग दे अल्लाह न कहे थिंगरी मतलब थिंगमदे कोन बुदिसेने कोन करम कान नतेने मुसलमान लमुमिन काफिर लोग यारो है हाय तुम थिंगरे अखोइदगी कनागुम नुपी अम थोखरे मुर्तद ओइदना मागी माल सांगदि पिथोकनेबा मतलोयाबा अदुने इन हारसिदि अखोइसदि काफिर ओनख्रेना मतनरि नत्र अदु अल्लाह की आयातदि अदु मत्ते पिथोपगी अदल तौबगी दरकार ओय इंसाफ तौबगी अखोइदगी नुपी की पिथोपा हाइमनिदा पीगदन इंसे वखसतस लोइदो फाजिंदुना थमगनु लौनबगी मरीदा थाजदब नुपीसिंगबु
ꯂꯧꯅꯕꯒꯤ ꯃꯔꯤꯗꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯅꯣꯕ ꯊꯥꯖꯗꯕ ꯅꯨꯄꯤꯁꯤ ꯑꯣꯏꯔꯗꯤ ꯂꯧꯗꯣꯔꯃꯦꯅ ꯂꯧꯗꯣꯔꯃꯦꯅ ꯑꯗꯨꯕꯨ ꯄꯤꯔꯛꯎ ꯍꯥꯏꯌꯨ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯈꯔꯁꯇꯨ ꯃꯈꯣꯏꯗꯁꯨ ꯊꯧꯒꯗꯕ ꯊꯧꯒꯗꯕ ꯑꯗꯨꯒ ꯃꯈꯣꯏꯕꯨꯁꯨ ꯊꯥꯖꯗꯕ ꯅꯤꯄꯥꯁꯤꯡꯗꯨꯕꯨꯁꯨ ꯇꯥꯜꯍꯜꯂꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯈꯔꯁꯇꯨ ꯃꯈꯣꯏꯅꯁꯨ ꯇꯧꯔꯛꯀꯗꯕ ꯄꯨꯔꯥ ꯁꯦꯡꯗ꯭ꯔꯥ ꯌꯥꯠꯁꯦ ꯃꯗꯨ ꯑꯜꯂꯥꯍꯒꯤ ꯋꯥꯌꯦꯜꯅꯤ ꯃꯥꯅ ꯋꯥꯌꯦꯟꯕꯤꯕꯅꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯜꯂꯥꯍꯗꯤ ꯈꯪꯕꯅꯤ ꯁꯤꯡꯕꯅꯤ ꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯣ ꯗꯨꯅꯤꯌꯥꯗ ꯁꯤꯜꯂꯤ ꯆꯜꯂꯥꯅ ꯁꯤꯒꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯊꯕꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯀꯛꯊꯠꯂꯤꯅꯤ ꯑꯗꯨꯒ ꯅꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯇꯨꯍꯦꯜꯂꯥꯛꯑꯦ ꯊꯥꯖꯗꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯕꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯆꯠꯈ꯭ꯔꯕꯁꯤꯡꯗꯨꯗ ꯄꯤꯌꯨ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯈꯔꯁ ꯑꯗꯨꯒ ꯃꯥꯟꯅꯅ ꯑꯜꯂꯥꯍꯕꯨ ꯀꯤꯌꯨ ꯃꯥꯕꯨ ꯍꯥꯏꯗꯤ ꯑꯜꯂꯥꯍꯕꯨ ꯅꯈꯣꯏꯅ ꯊꯥꯖꯔꯤꯕ ꯄꯤꯌꯨ ꯍꯥꯏꯗ꯭ꯔꯣ ꯁꯤ ꯄꯨꯔꯥ ꯑꯀꯟꯕ ꯑꯣꯔꯗꯔꯅꯤ ꯄꯤꯒꯗꯕꯅꯦ ꯑꯩꯈꯣꯏ ꯃꯔꯛꯇꯩ ꯅꯨꯄꯤ ꯆꯠꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯇꯨ ꯆꯠꯈ꯭ꯔꯁꯨ ꯅꯠꯇ꯭ꯔꯒ ꯏꯆꯥꯁꯤꯡ ꯆꯠꯈ꯭ꯔꯦ ꯈꯜꯂꯣ ꯃꯈꯣꯏꯒꯤ ꯍꯛ ꯂꯩꯍꯧꯔꯗꯤ ꯄꯤꯒꯗꯕ ꯑꯩꯈꯣꯏꯁꯤꯗꯗꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨ ꯅꯠꯇꯕ ꯀꯥꯡꯕꯨꯗ ꯄꯤꯕ꯭ꯔꯣ ꯐꯖꯅ ꯑꯣꯏꯗꯕ ꯀꯥꯡꯕꯨꯗ ꯄꯤꯅꯕ꯭ꯔꯣ ꯑꯣꯏꯗꯕ ꯄꯤꯗꯦ ꯑꯣ ꯅꯕꯤ ꯊꯥꯖꯔꯕ ꯅꯨꯄꯤꯁꯤꯡꯅ ꯅꯉꯣꯟꯗ ꯂꯥꯛꯄꯗ ꯅꯉꯣꯟꯗ ꯋꯥꯁꯛꯇꯨꯅ ꯃꯈꯣꯏꯅ ꯑꯜꯂꯥꯍꯗ ꯂꯣꯏꯅꯅ ꯊꯪꯖꯤꯜꯂꯔꯣꯏ ꯍꯥꯏꯅ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯄꯣꯠ ꯍꯨꯕ ꯇꯧꯔꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯖꯤꯅꯥ ꯇꯧꯔꯔꯣꯏ ꯑꯆꯧꯕ ꯒꯨꯅꯥꯅꯤ ꯁꯤ ꯁꯤꯔꯛ ꯇꯧꯔꯔꯣꯏ ꯄꯣꯠ ꯍꯨꯔꯔꯣꯏ ꯖꯤꯅꯥ ꯇꯧꯔꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯃꯆꯥꯁꯤꯡ ꯍꯥꯠꯂꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯀꯅꯥ ꯑꯃꯠꯇꯗ ꯄꯨꯁꯤꯜꯂꯛꯂꯣꯏ ꯁꯥꯖꯤꯟꯕ ꯕꯗꯅꯥꯝ ꯃꯈꯣꯏꯒꯤ ꯃꯈꯨꯠꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯡꯁꯤꯡꯒꯤ ꯃꯔꯛꯇ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯐꯝꯗ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯔꯣꯏ ꯍꯥꯏꯅ ꯁꯤ ꯋꯥꯁꯛꯑꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯧ ꯃꯈꯣꯏꯒꯤ ꯋꯥꯁꯛꯇꯨ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯧ ꯑꯜꯂꯥꯍꯗ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍꯗꯤ ꯀꯣꯛꯄꯤ ꯍꯩꯕꯅꯤ ꯀꯟꯕꯤ ꯍꯩꯕꯅꯤ ꯁꯤꯒꯤꯁꯤꯡꯁꯤ ꯄꯜꯂꯒ ꯋꯥꯁꯛꯑꯦ ꯍꯥꯏꯗꯤ ꯃꯥ ꯊꯥꯖꯔꯕ ꯏꯃꯥꯟ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯣ ꯅꯕꯤꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤꯗꯃꯛꯇ ꯍꯥꯏꯕ ꯋꯥꯅꯦꯕ ꯁꯤꯗꯤ ꯑꯗꯨꯗ ꯁꯤ ꯂꯣꯏꯅ ꯇꯧꯕ ꯌꯥꯏꯅ ꯕꯌꯔ ꯇꯧꯅꯔꯤꯁꯤ ꯑꯣ ꯊꯥꯖꯔꯕꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯒꯅꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯜꯂꯥꯍꯅ ꯁꯥꯎꯈ꯭ꯔꯕ ꯃꯤꯁꯤꯡꯒ ꯃꯈꯣꯏꯗꯨ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ ꯑꯈꯤꯔꯠꯀꯤ ꯃꯅꯥꯒꯤ ꯃꯇꯥꯡꯗ ꯊꯥꯖꯗꯕꯁꯤꯡꯅ ꯃꯣꯡꯐꯝꯁꯤꯡꯗ ꯂꯩꯈ꯭ꯔꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯅꯤꯡꯕ ꯀꯥꯏꯕꯒꯨꯝ ꯈꯕꯔꯗ ꯂꯩꯈ꯭ꯔ ꯃꯤꯁꯤꯡꯗꯨ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ ꯇꯧꯕ ꯉꯝꯗꯦ ꯁꯣꯏꯔꯒ ꯇꯧꯔꯝꯁꯦ ꯀꯥꯏꯔꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯕꯔꯗ ꯂꯩꯈ꯭ꯔꯕ ꯁꯤꯈ꯭ꯔ ꯃꯤꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯤꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯅꯤꯡꯕ ꯀꯥꯏꯕ